Society for Meitei Chamber of Commerce Assam amadi All Assam Meitei Women Protection and Development Committee na mamang da lauthokibagi matung ina Pranabananda Das Kauba Miui Amana Manipur gi matang de iba semjin sajinba wafam kaya yauba Manipur Fast Kauba Lyric Amagi matang da matam piduna miam khangna sengdoknaba amade chumthoknaba haikiba amasung mahaki mathakta legal process chatharagani haina lauthokibagi matung ina ngasi Silchar Sadar Police Station Kasarda FIR ama register tawkre haina Loop Singh asina phongdokre Meitei Chamber of Commerce Assam ki General Secretary 𝐓𝐴𝐡𝐚𝐧𝐼 na haikibada ngasi Silchar Kasara Assam gi Society for Meitei Chamber of Commerce na sinduna Society for Meitei Chamber of Commerce ki holda paugi mifam ama pangthokre paugi mifam aduda Society for Meitei Chambers of Commerce amade All Assam Meitei Women Protection and Development Committee ki mihu singsu sarugyake 𝐓𝐴𝐡𝐚𝐧𝐼 na hai Manipur Fast haina puthokhiba Prananandana Das na iba lyric amada Arambai Tengol Meitei Lipul Maira Paibi amade Meitei Macha Singi Maramda Yamna Ikai Hangoiba Aranba Mong da Sandoknaba iba lyric asigi matangda Society for Meitei Chamber of Commerce amade All Assam Meitei Women Protection and Development Committee na Sadar Police Station Kasada FIR thangatkre athuba matamda legal action lawbirakani haina thajaba thamli haina su makhatarke Manipur files like a Mr. Pranananda Das, others name like Das, address in that conference, Sudanda, Complete, Silchar. Bana, Manipur files like a Atiki Matata, Meitei Machaki, Yamna, Mumaitaba, Karaki, Arambai Tengol Amasung, Meitei Lipul, established in Maira Paibi Sinda, 𝐴𝐡𝐚𝐬𝐝𝐚 𝐋𝐮𝐤𝐫𝐚 𝐿𝐴𝐚